अहानबद मरोइब पाउ पिजरी लालुलुप सिंह कौखिबा जनरल स्ट्राइक अमदी टोटल शटडाउन महौसागी पुंसीदा चाउन अकाइब पीखरे ngasi numidang wairam Panthoibi Housing Finance Company Limited ki get mamangda mapanggal leiraba IED ma leiram lei Anglo Cookie War gi matangda lamdam asigi miyam gi pukningda fawriba ihun leingakna lumna lawi haina Chief Secretary Dr. J. Suresh Babu na phongdokre Arunachal Pradesh ki Deputy Speaker na luchingba kangbu ama More da laktuna lalonitik ki matangda khanane nakre Amadi Shiroi Festival da saruk yanabigdamak numit ini gi khongsata Culture and Tourism gi Union Minister of State Prahlad Singh Patel hayang Imphal da lakadori Kurumjari Times of Manipur News yang beri bising buku mantem jantan na taram lokjari hojing miyam da pauk santong na pijari ngasi Manipur na Bharat tin le haina lauthokhi ba numit pu lamdam masigi aina thingkraba lalolup singgi apun body ama oiriba Corcom ASKU yauna lamdam masigi tongan ba lalolup singna kokhiba general strike amadi total shutdown amaram oiraga mahusagi punsida chauna kaiba pikre ngasi ayuki tongan ba pungpham dagi hauduna chathariba general strike amadi total shutdown amaram oiraga Imphal city yauna Tampaki district singda khuntak lansiba ga chap manakhi lambi da passenger puba gari sing sena khide dukan sing thonglo nakhi kaithel kana khide lengak amasung lanai mahiloi sing suti thanakhi lengak ke loising sing da mathau tawriba sing lengak ke maike dagi mathau tawdravadi akan be action lokhat kani haina khangan khiba laikhrabasu mahausagum office kana bagi chang nemki police ki maike dagi pamdaba thodok sing thoktana ba akan ba section thorang lokhat khi hojik fawbigi oinadi pamdaba thodok sing thokpagi paw leitri Haukiba sahi lising amaga chamapan ni fumapan gi October 15 da Manipur bu India da namduna tilhan kibabu yaning da phongdok tu ngasi Manipur gi lalolup singna chahi khuding gi chatharpa Manipur pumbagi banna maram oiraga Bisnupur district tasu mahusagi punsida sauna kaiba pikre Bisnupur district ki maroi ba kaitel dukan amadi mahiloi sing thonghangna khide lenga ki maroi ba loising amasung bank sing da employee lakpagi chang nemki district asi fogduna cheliba passenger service toba lanai gari sing su sena khide adumoinamag Lining Lysol amasung anayeki oina lakpa lanai gari singdi chenaki banasina maram oiraga thoningda ba thodok sing thoktana ba district police ki kangbuna section angak senki hojik phawbi oina thoningda ba thodok thokpagi paw phangde Manipur pumbada aina thingkraba lalokba singna tongan ba pungpham singda kaukiba Manipur pumbagi general strike Jiribam district asu sauna mamita ki General strike asina maram oiduna Jiribam dage Imphal chatpa amadi Jiribam dage Silcharom da chenba passenger puba gari sing sena khide Jiribam da leiba kaithel dukan sing thong hangna khide lambi da gari sing mahusagum sena khidre Jiribam da leiriba office school sing da employee amadi mahiroi sing kabagi chang hanthakhi banasina maram oiraga hojik fawba thoning da ba thodok sing thokpagi paw leitri Jiribam police commando nasu thoning da ba thodok sing thoktana ba mafam kya da patrolling amasung akan ba mong da ngaksen bagi thabak sathakhi Nakalamarumda Banamadi General Strike kaya leirabasu lenga ki makhada leiriba line department singda thopuriba thomi singda office matam chana laktuna duty pugadabani haina lenga ki maike degi khangan khiba leikhrabasu ngasi tongan balup singna kaukiba General Strike manungda lenga ki department kharadadi thomi sing thabak kabigi chang nemki panbayai paliba lengakna numit kharani gi mamangda thokiba order adu thomi singna ilibra indribra haibadu ngasi TOMTV gi akhanabati mamana koina satuni yengshinki Maduda lenga ke loising kharadi thongmi sing mahusagum thabak karamdaba thengnarakibani Imphal manungda leiriba loising sing mingoina pallabada PWD Secretariat Education S yauna tongan ba loising singda koina satuni yengshinki loising sing asigi manungda maruina Education S ki thongmi singna office kab gi chang khwaidagi nemna leiramba thengnarakhi nakalamaromda lenga ki maikaidagi lamdam asida banamadi General Strike ki chanabi asi hantahana bahonarabasu leiriba misam miyam ge pukning wakhalda chingnaba mi paiba amadi adumak leiri masimagna ngasi sathakiba General Strike manungda lenga ke loising ayambada thongmi sing thabak kabigi chang nemkhibani
इंसोक लिसिंग अमगा चमापन निफुगु मापनदा मणिपुर बु भारत की लेंगाक्ता तिनहनखिबा नुमित हाइना मणिपुर की आइना थिंख्रबा लालहौबसिंगना ब्लैक डे हाइना लाउथोखिबा नुमित असिदा कौरिबा बन असिना मरम ओइरगा मणिपुर की महौसागी पुंसिदा चावना कायबा पिखरे महौसादगी हांगनरंबा पौना बाजार थंगाल बाजार दुकान थोंग हांगबगी चांग यामना नेमखी पोफम फंबी इमासिंग कैथेल कानरकपगी चांग यामना नेमखी लंबी अचत ओ की चांग यामना हंथखी लनाई गाड़ी खर चटपनतना पैसेंजर पुबो गाड़ी चटप की चांग यामना नेमखी वीडियो जर्नलिस्ट ओजित मंगसा ताबंग लोइनना टाइम्स ऑफ मणिपुर की दमकता पाउदम जरिबा हेमचंद्र सगोलसेम इम्फाल ꯂꯥꯜꯍꯧꯕꯁꯤꯡꯅ ꯃꯅꯤꯄꯨꯔ ꯄꯨꯝꯕꯗ ꯀꯧꯈꯤꯕ ꯄꯨꯡ 12ꯒꯤ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯃꯅꯨꯡꯗ ꯉꯁꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯆꯥꯎꯔꯥꯛꯅ ꯄꯨꯡ 6:30 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯎꯔꯤꯄꯣꯛ ꯇꯥꯎꯔꯪꯕꯝ ꯂꯩꯀꯥꯏ ꯃꯆꯤꯟꯗ ꯂꯩꯕ ꯄꯥꯟꯊꯣꯏꯕꯤ ꯍꯥꯎꯁꯤꯡ ꯐꯥꯏꯅꯥꯟꯁ ꯀꯝꯄꯅꯤ ꯂꯤꯃꯤꯇꯦꯗꯀꯤ ꯒꯦꯠ ꯃꯃꯥꯡꯗ ꯃꯄꯥꯡꯒꯜ ꯂꯩꯔꯕ ꯔꯤꯃꯣꯠ ꯀꯟꯇ꯭ꯔꯣꯜ IED ꯑꯃ ꯂꯩꯔꯝꯂꯦ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡꯏꯟꯅ ꯉꯁꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯃꯐꯝ ꯑꯗꯨꯗ ꯄꯦꯇ꯭ꯔꯣलिꯡ ꯆꯠꯄ ꯀꯃꯥꯟꯗꯣ ꯄꯔꯁꯣꯅꯦꯜꯁꯤꯡꯅ ꯀꯝꯄꯅꯤ ꯑꯁꯤꯒꯤ ꯒꯦꯠ ꯃꯃꯥꯡꯗ ꯌꯥꯝꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯑꯃꯨꯕ ꯄ꯭ꯂꯥꯁꯇꯤꯛ ꯑꯃ ꯌꯣꯝꯁꯤꯜꯂꯒ ꯄꯣꯠꯁꯛ ꯑꯃ ꯂꯩꯔꯝꯕ ꯊꯦꯡꯅꯔꯛꯈꯤꯕꯅꯤ ꯃꯗꯨꯗ ꯄꯣꯠꯁꯛ ꯑꯗꯨ ꯕꯣꯝ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩꯕꯗꯒꯤ ꯀꯃꯥꯟꯗꯣ ꯄꯔꯁꯣꯅꯦꯜꯁꯤꯡ ꯑꯗꯨꯅ ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯥꯎ ꯄꯤꯈꯤ पुलिस पाव पीरब मणिपुर पुलिस डिपार्टमेंट के बॉम्ब डिस्पोजल स्क्वाड लाक्तुना येंसिलबदा पोसक अदु यामना मपांगल लेबा रिमोट कंट्रोल IED ओइरमखिबनी बॉम्ब लेरे हाइबगी पाव फंगमदगी तरुकसुबा असम राइफल्स के कांगबु अमसु मफम अदुदा लाक्तुना येंसिनखि तुंगदा तरुकसुबा असम राइफल्स अमदी मणिपुर पुलिस के बॉम्ब डिस्पोजल टीम अदुना अकनबा सेक्शन थोरंग अमदी मखादा सिग्नल जैमर सिजनदुना IED अदु असोयंगम यावदन डिफ्यूज तौख्रे हाइरि एंग्लो कुकी वार की मतंग हौजिक तोंगान तोंगान फुरुप सिंह की पुनिंग फाउरिबा अदु सरकार असिना लुमना लौबगा लोनेना पांदब थौदोक सिंह थोक्तनबा होनरी हाइना चीफ सेक्रेटरी डॉक्टर जे सुरेश बाबूना फोंदोखरे ngasi all secretariat ta leiba conference hall da pangthokpa paugi mifamda DGP LM khokte su saruk yakhi paugi mifam adu da chief secretary Dr. J Suresh Babu na makha taraduna lising amaga chamapan tara tretagi lising amaga chamapan tara mapan fawba songna khiwa Anglo Kuki War gi Centenary commemoration tha sigi tara treta pangthokadaba Kuki loop kya na thorang tauri pangthokadariba Anglo Kuki War gi Centenary commemoration asigi maramda tongan ba pen da wafong kaya social media da thamlakpa asimag sarkar asina lumna lauri मियाम की थमोई द फाउरिबा अदु सरकार असिना लुमना लौबगा लोइना हिरम असिदा सरकार असिना कुकी गी लुप कयागा फमिनदनो वारी सानरे मसिगी मथक्ता नागागी लेरिबा CSO सिंगी लुसिंगबा सिंगसु पुना फमिनदुना वारी सानरे चीफ मिनिस्टर ना लुसिंगदुना सिक्युरिटी गी मिफम पांगथोक्तुना पामदब थौदोकसिंग थोक्तनबा सेक्शन थोरांगसु पाइखले सु सनरिबा सिंगसु इंटरलोक्यूटर गे कुथांगदा वारी सानबसु लेरे सरकार असि स्टेट असिगी मियाम गिनी सोशल मीडिया दा सेंटिनरी कमेमोरेशन असिगी मतांगदा मियाम गी थमोइदा तोंगान मियेंग अमा उहनब होनबसी यामना लाइबक थीबनी मियामना लाना संदोंनब होनबिगनु हाइखि with an understanding with the communities which we are trying, and we are appealing to the Kuki people that this particular sentence should be removed in the plaques stones which they have erected, and also those which they are going to erect also should be stopped. And what has been already erected, what is to be done, we will discuss with the Kuki group and then take a call how to undo slowly to avoid any misunderstanding. So the state government is making all-out effort to remove any miscommunication between Kuki, Naga and Maitais and Maitai Pangals, whatever the issue is coming up. And I am very hopeful that a positive outcome will be there. So I appeal that this should not be read in a serious note. We are making all-out effort and CM, entire cabinet is involved. And today morning, the Chief Minister also had chaired the command headquarter meeting where the state police, the Assam Rifle Army, IB, everybody is a part of it. This is the highest level of the body which takes security decisions. So we had a briefing about the current situation arising out of the recent 2-3 days developments, and state police and all security agencies are ready to face any type of situation, and we will do our best. Nothing to panic about it, and I am quite hopeful that the solution is nearing. ngasi Jiribam district ke manung chana leiba Mongbung village ta Kuki Inpi Jiri Tamenglong zone asinduna Anglo Kuki War gi chahi sama surakpaga mari lenena tungi mirol na ningsingduna lehongnaba memory stone ama yungkre ngasi gi thormadu da Kuki Inpi Jiri Tamenglong zone gi costume and culture gi thaupuba Lalkolen sanction na memory stone adu maikom hangdokhi ngasi gi thormadu da local church elder Saiko Hau Haukif Kuki Inpi Jiri Tamenglong zone gi president
Jangshat Haukif Kuki Inpi Juri Tamelong John Gi Vice President Lal Kolen Singsan Kuki Khanglai Lompi KKL Kuki Students Organization KSO Amadi Thadok Students Organization TSA Gi Mihut Singsu Saruk Yakhe Ngasigi thorom aduga mari lenana Kuki Inpi Juri Tamelong John Gi President Jangshat Haukip no Fongdokibada ngasi Yungliva Memory Stone asi Kanagumba Community Amatagi Mayoktenate Masi Aikogi Kuki Ipa Ipusing Lising mga Chamapan Taratareta Britiska Lanting na Kiba Amadi Lising mga Chamapan Taramapanda Britiska Waroshin Purakiba Chahi Sama Mapung Parakpagi Makoibu Ningsing Boina Amadi Tungi Mirol na Ningsing Duna Lehong na ba Stone asi yung Jabani Haiki Koi na di isum-sum na ipu-ipa Ako'y praja Manipur masagi damakta. Ako'y pot puroy. Ako'y si isana hingjabani. Ako'y gi tabak suroy hay na British ga kap na banungmit. Masi ako'y na nungjung basi. Kanagong bagi against nate. Masi ako'y community gi manungda. Sa hiya masu bagi nungmit paron tawbani. Kuki Inpi Juri Tamelong John Ge Costume and Culture Ge Thaupuba Lal Colin Singsion Asu Stone Ase Makoigi Kuki Londa Nampi Lumsong Haina Kangnava Nung Yungbi Thormasi Makoigi Mapamapuna Lanting Nakiba Chahi Sama Subugi Ningsing Boina Yungjavani Haiba Wafam Sutamki Kumza Lising mga Chamapan Taratrete Lising mga Chamapan Taramapan forward the Tokiva Anglo Kuki Wargi Centenary Commemoration Ge Thorom Hill Tribal Council More na Shindunangasi Council Asige Office Pang Tokre Thoromaduda Kul Singi Chip Singh CSO Leader Singh Sirs Leader Singh Amadi Kunja Singh na Sarugyaki Thoromaduda Sarugyakiva ADC member Chinaiva Haukimna Anglo Kuki War History Asi Kananasu Nathivi Yaroi Thondok asige lengdraba wari sing Assam amadi London gi library sing da lengdraba record sing leiri haike Chilaya few points of the Anglo Kuki War 1790 na kilso eho adinga history athu poizi point abola tichu lekhabua uma kisul a Assam government report elole London report na library agi abon sikia ahim Nakalamurom da ngasi ayuk amadi nungthilgi matamda Chief Minister na lusingba Minister Kangbu amada KSO amadi tangkul nagalongge Kangbuga Chief Minister Office tungan ba pungfamda unaduna wari sanakre haire wari sanabaduda maruaina Anglo Kuki War gamari lenana lamda masigi Kuki kulsingda yungliba ningsing yumbisingda iribo haising adugi maramda kanane nake Wari sanaki baduda kari karamba wafam singda yanaba purakibage haibadu hojik phawbi goina TOMTV na fangbang ngamdre Paugi maraktan aten babre matang nominase Diwali amasung Ningol Chakobana lakpaga iroinana Sangai Honda na Festival asida Honda Cars ki ahenba discount sing pizari Hauzik lariba Honda Cars ki discount sing adudi Honda Amage up to 42,000 Honda Jazz up to 50,000 Honda WRV up to 45,000 Honda City up to 62,000 Honda VRV up to 1,10,000 Honda Civic up to 2,50,000 Honda CRV up to rupees 5 lakh. Attractive oiraba discount sing asi lakliba October 19 gi mangoinana lobi hogadabani. Discount sing asi gidamak terms and conditions khara laizai loinana madik charaba servicing center su laizari. Akupa marol gidamak ngasimak lengsin birau Sangai Honda Ghari Airport Road Imphal Manipur. Takadoriba Ningol Chakobada set innabagidamak quality lairaba ahongba mamalda pinabagidamak sem saduna lairaba Nagamapal Ima Kaithel opposite ki first floor da laiba Showers Boutique showroom inat ki oiba apama makhal gi firol suna phangadaba showroom loinana Christian singi wedding da seasonaba wedding gown su mafam asida phangbigani nupi kakdagi natana angang sing amadi jeans ki pants shirt half pant coat vest coat kurta pajama faijom kurkur faijom amadi ready made faijom makal suna phangama mafam Yam nueva pao mana mafam masida adom adom ge apam design kuding makki order slogzer amtang lengshin biro khwai brahmapur nagamapal ima kaithel gi opposite gi fast floor da leriba Showers Boutique Prabhavati Handloom brings you special offers for Ningol Chakoba.
Ningol Chakobana lakpa sida makhal kayagi fi fanek fangbiragani laisabi yum palabi ahal oiraba ima singna set payaba inba yaba fizol khudingmak fangbiragani ngasimak lengsen birau Prabhavati Handloom Moirangkhom Sogaizam Lairak Machin natraga aikhoigi phone number 6909126615 natraga 7005800023 da call tawirau Prabhavati Handloom. Break matungda makataba pau pijari. Arunachal Pradesh ki Legislative Assembly ge Deputy Speaker Oriva Tesam Pongtena Lusingba Mioitaruk na Saba Delegation Team ama Border Town More da Laktuna Laloniti ki maram da khanene ba mifam ama pangthokre. More ge Integrated Checkpost ICP ge Conference Hall da pangthoki ba mifamadu da Arunachal Pradesh ki MLA Laisam Simai MLA Jingnu Namchum Trade and Commerce IRS ke Secretary Anirudh S Singh Trader and Commerce ke Director Tokong Pertin Deputy Sonyung Modina Saruk Yake. State asigi oina More da leiba nipum doisoba Assam Rifles ke Commandant Sumit Sud Border Trade and Chamber of Commerce ke President Surendra Pathizana Saruk Yake. Ngasigi mifam aduda maruaina Myanmar amasung India lebak ani ge marakta potchai puthok pusin tawduna lalon itik tawbagi matang da khanene na ke. Tungda delegate team aduna ICPS ge tungan ba thabak thoram sing koine satuni yengshin ke. Hayengdagi haugadoriba ahumlak suba Siroi Festival da saruk yanaba numin ini ge khongsata Culture and Tourism ge Union Minister of State Prahlad Singh Patel Imphal da thunglaragani. TOMTV na fangba pawamada Union Minister hayeng ayuk pung 10 makhairom tabada Delhi dage Imphal International Airport ta thunglaragani. Mafam aduda BJP gi thomi kyana taram okani. Airport ge Hotel Grand laktuna Grand ngahak pothagani. Charokna nungthil gi pung 12 makhairom tabada Kangla helipad kidamak hotel thadokani. Kangla dage helipad yorba matung akhanaba helicopter amana ukrul gidamak Kangla thadokani. Nungthil gi pung ama makhairom tabada ukrul da BJP gi karyakarta yauna mioi kyana taram okani. Pung ani dagi haugadaba ahum suba Siroi Festival da chief guest oina saruk yagani. Chawrakna mafam aduda pung anirom lairam laba matung nungthil gi pung 3 makhai dagi ukrul thadokrakani. Nungidang wairam pung 5 tabada Union Minister Patel Imphal gi Kangla da leba helipad ta thunglaragani. Numitigi ahing ama Hotel Grand lekani mathangi numitki ayuk pung 9 makhai da Kansipur da leba State Party gi damak Grand thadokrakani. State Party Office da pangthokpa party gi program ama yauruba matung ayuki pung 9 gi minute nifu da Palace Compound gi damak Kansipur thadorokani. Pung 10 taba matam da Palace Compound da State Government ki oibak program ama yaurum laba matung New Delhi gi damak Imphal thadokhigani hairi. Hayengdagi haugadoriba ukrul da pangthokadoriba ahum suba Siroi Lily Festival gi saruk amoina Baxi Ground da pangthokadoriba Sirok 2018 da saruk yagadoriba Scottish band Nazareth ngasi Imphal da thunglakre. Ingkumza lising amaga chamapan humpunipan da semkiba band asida hojik vocalist oina Carl Sentence, bassist oina Pat Agnew, guitars da Jimmy Morrison amadi drums da Lee Agnew yauri. Imphal International Airport ta honabi matungina oklaba matung Hotel Imphal Fauge mifam ama pangthoki. Paumi singa hangba wahangi pakumda band asige hogdong minarakpa member sing loinena suna hojik yaudраbasu anuba band member sing asina kanna honaduna haukiba chahi khara sida Mai Pakna live show kaya utpangam khrahaina fongdokhe. Amukta laktriba Manipur gumba mafamda show utpa fangba si laibak phabani amadi miyam ba sungsoi soidana pelhan bangamgani thajai haina band member Pat Agnew na fongdokhe. Because we've got a really good live show that's been really doing a lot of business throughout Europe and South America, and I'm happy to say India. I think it's a great idea. It's a great idea, and anything at all that can get that many people together to listen to music, be it a Lily or anything else, I think is wonderful. And it's great to be in a place, well, a place that we never ever thought would ever be. Music, to be honest, you know, that's how you can have your ballads. Yeah, there's some heavy stuff there, quite a lot of it. And we like to be heavy, but we also like to have a lot of melody and stuff as well, so we're just a rock band. More da thengkhang kya da bom pokhai bigi thodok thoki bedagi miyam na tungdu leita da na leirakpa du mahusa gi punchi marel da amuk hanjilakhi bagalunena kuntaruk suba sector ge commander na civil Society Organization Singi Mihut Singh amadi ex-servicemen Singa Nipum Doisuba Assam Rifles ki IB da punna faminaduna wari sanakre.
Wari sanabadu sector commander na ex-servicemen singna Indian Armed Forces ke fazaba wakalon adu sizinaduna miyamgi wakal buhumduna puba ngambgidamak thagat pafongdoke. Ex-servicemen singna su More Town bu sakot lamjel da mangjil thanaba magi apamba wakalon fongdokna ke. None district ke manungsan na laiba Khopum Police Station ke manungsan ba miyamna laisok haina khangnaba subung khul amasung Taulin pung khul anigi manakta ngarang ahing JUF ki faction ani marakta akan mamongda nomai kapna kre kuthongna bagi thodok aduda lanmi ama siraga anina asopan nang lehaina TOMTV na thajabaya bampham dagi fangba paw man hairi pawdun hai leikidrawa cadre adugi mameng Mr. Abwa Puimei Kawi Oktan khulgi puisi dagi ni aduga soklaba cadre ani duna longmai part 1 dagi Mr. Santos amasung ngarian khul dagi Mr. Thomas Kawi makoi ahum faction amadagi Thadok faction amada yauna widamak kem thadok tuna chakkiba matamda leihoriba singaduna fana bagi tanarpada nongmai kapna bagi thodok adu thokibani hairi thodok thopamda police amade Assam Rifles ki kangbu sangsinduna thibahum ki thabak chathakre hairi ngarang numidang pung mapalom chatpa matamda sunglu bazar da lagaw khoramba mioi ahum police na farba matung ngasi judicial magistrate first class thawal na lupa yang fine thian kre Makoi gelonena farakpa lagaw khawna bapalam sing police na thugaiduna manghanava court na yathang piki. Ngarang numidang taruk suba Assam Rifles amade Imphal East District Police Commando ge apun bakangbuna Kongbo Bazar ge akoiba mafam sing de sathakiba thibahum gi thabakta pripaki nupi lanmi ama fagat pangam le hairi. Farbi nupi lanmi adu gi maming Laiton Jam Ningol Irengbam Ongbi Bijaya Lema atopa mingna Malim Nganbi Chahi Kuntaret Mapuroiba Thavum Kawi Wangu dagine Mahakku asamba wahung pahung sathabada mahak kumza lisingani marida lup adu de yaubani mahak ke army number na 18552 ni haiba khangba ngamle hairi lakadoriba chahi lisingani kunge chahi gi oiba calendar phone ba tongan ba lup singna scientific oiba calendar ge masak matum sing kangleifa calendar board gi lobiyo haina board asina thadaro pacherola man hairikle Cherola sina makha tarakli badi Kangleipa calendar board ki registration number yaudaba calendar sing adu authority oidaba aranba calendar ni scientific oiba masak sing yaudaba calendar sing asina miyam da samam naba kaya pokhanduna thabak ama pangthokpa matamda kudongsa daba kya thokale board asidage scientific oiba masak matum laudana atopa source sing dage copy tawraga phongba calendar sing dage thorokpa afafata punuma calendar adubu phongliba loop aduna pugadabani amaromda lishingani kungi August 13 numit asi Manipur gi ningkha tamkiba numit oina hapseragani punuma asi yenglaga miyamda chamamna ba thoktana ba asumba calendar puthonab gidamak sagolban moirang lerak machinda leiba Kangleipa calendar board ke office dage scientific oiba masak matum sing adu lobiduna calendar phongbiyo hairi Paugi maraktan aten beberapa matang lomi dese. Nupi ekoi gidi khongthang khuding seksiningai ngaktani. Mafam matam khudimakta aina cheksinduna talakli. Adubu mahausayu khongchatnina khudung thiningai atumak oi. Manipur da ahan boina iramdam masida sajaba ningol khudo adubu ngasidi akhoi chingnaningai oidre akhoi gi damak Bright Enterprises ki ningol khudo US Pizza and Fried Chicken at Sangay Pro. For us, food is about taste and delicious choices, but at affordable prices. Fresh dal with a high wheat content, fresh vegetables and chicken make our food special and healthy. We have 3 types of pizza crust to offer you. A wide variety of fried chicken items, burgers, garlic breads,
pastas and mocktails await you. Come to US Pizza and Fried Chicken for delicious, belly-filling portions at pocket-friendly prices. And yes, we are kid-friendly too, so bring your kids and enjoy with them. Come, taste the best pizzas in town and a host of other food items at US Pizza and Fried Chicken, Shanghai Pro. Breaking matungda mayam butara mushari makata pauda Bebesana Misigi Mayakta Zeshin and Rang Ayupung Tarutagi, Nase Yupung Taruk Fauba, Tamiban Kendra Pumba Sanction Kiva, Sintale Pamade, Pen the Bokola Laubi Kongzangadu, Nase Yupung Taruk Taba Matam Daloshin Cray. Miamna, Democratic Oiba Kongzang Kasang Silabasu, Nasigi Langagna, Mana the Haptre. Misia Sibu, Ahoinena, Natina Bohona Dunadere, Masibag, Hingsa Yauba Kongzang Sing, Sangsilaknaba, Langagna, Lamdamasigi Miam the Barton Tobanihana, Zesigi losing Bessina, Fondorokli. Niti Ayokna Manipur ge Chandel District po aspirational district ama oina lauthoki bagi matungina ahan boina Chandel District ta National Commission for Child Rights ke team ama laktuna sitting bench ama tha sige tranifan da DC office complex Chandel da ayuk pung nifan da ge nungtil pung ama fauba pangthokadori masida miyamna mapung fana saruk yabiduna khudong saba lobiyo haina district administration Chandel gi maike de ge pawmi singa unaba ama da appeal tarukle Hiram masiga mari lenena ngasi Chandel gi DC office complex ta pangthokiba pawmi singa unaba amada ADC ADM and District Nodal Officer Chandel Dr. A Chinglen Khombana pangthokodoriba sitting bench asi aspirational district singda akhanana angang singi hak khongauna bamadi ayat apan piriba kaya sibu yengsinabagi damak chathagadaba sitting amani sitting bench asida National Commission for Protection of Child Rights NCPCR ge member Dr. RG Anand Manipur State Commission for Protection of Child Rights ke chairperson Sumati Balaning Thogjam amadi DC Chandel Krishna Kumarna sitting member sing oina saru yagani sitting bench asida maruina Juvenile Justice Act Right to Education Act amadi Pokso Act kamari lenana district asige thogdo wathok singi matangda wail sathagani maram asina hiram asiga mari lena kanagumba angang singna wakaning banatraga case thanganing ba lerebasu madugi khudong saba pigadoribani Loinena numit asimaktada National Commission for Women Gay Member Secretary amasu lakadori maramasina nupi singna mayok nariba khudong sadaba amadi thodo wathok singi matangda wakatna bagi khudong saba leigani masida miyamna saruk yabiduna khudong saba si lobiyo haiki the Right to Education Act as well as POCSO Act 2012 haidiba act ahum asida any issues any contradiction labasing say asiga relevant oiriba akoi gi district sida labiriba children singna haidiba commission asina sitting asi phamba on 18th of October 2019 phamba sida magi privilege amasung magi khudong saba si opportunity asi mangan biganu haina akoina district administration Chandel gi taraptagi ai samak nodal officer of the district for this commission amoina request of jury Social Development Organization SDO Moirang Kuno Nasinduna Sahi Asigi July Thadagi Loyalam Public School Moirang Kuno Sabalakai de Satarakpa Class 10 ge extra free coaching class ngasi School Nasi Daloshan Biget Samathor Mama Pangthok Galonena coaching class adu de Yauriba Mahiro Singda merit certificate su Yentokre Ngasi Giloshan Biget Tormaduda Bisnupur Jilla Parishad ke Adaksha Dr. Romabai Larenjam Upa-Adaksha Bisnupur Jilla Parishad and Dines Member Khatinungai Jilla Parishad Amade Vice President Manipur State Panchayat Parishad O Ibozau Moirang Kuno Gram Panchayat ki Pradhan L Daneshwar Advisor SDO Moirang Kuno Amade Retired Assistant Teacher Atoyaima Junior High School O Somendrona Atoy Bamithunglen Singone Saruyake Tormadu da Saruyakiba Adaksha Dr. Romabai Laren Jamna Fongdokibada Mahiro Singi Khwaidigi Maru Oiribasi Lyric Chang Naina Pabalonina extracurricular activities kaya da Saruyabani Adubu Mahi Mapung Faraba Mahiroi Oirabasu discipline Yaudrabadi Tabak Ama Taubada Kaidonungda Mahiyan Bangamde Maramaduna discipline Legadabani Haiki Mama Mapa Singnadi Cha Singu Hananabani Haiduna Kan Honajaba Adubu Samaz Asida Amorpa Pataba Chinja Kaya Machi Machi the Pusanarapa Ikopuna Makungarabang Haptani Adugum Laba Pataba Chinjak Singaduga Samnaba Marup Mapang Singa Loina Danaba Makoya Duna Panayamna Haidapalagasu Nakoida Adugum Laba Patraga Chinjak Singadugi Adudagi Lapuk Nabopanagadavani Tharumgi Sorok Amoina coaching class adu da takbi tambiriba Oza Singamadi coaching adu pangthongnaba mateng pangbirakiba miyoi singda samba khudol pot piduna ikai khumnabasu utki
SDO Moirang Khunau na sinduna sathaki coaching class aduda Moirang Khunau Gram Panchayat ki manung chana leiba toan ba school singdege mahiroi nupa nupi chamaga kunmari da takpi tambikhi. Ngasi Palel Bazar ge akoibada lamtu sengmagi thoram ama China Love Palel Maira Paibi amadi chingmi platform phambi singna puna pangthokre sit sengbagi thabak adu loireba matungda miyam gi oiba mifam amasu pangthokhe mifam aduna Palel fauduna cheliba gari singda tongba passenger singna ahangba bottle amadi fatta hodi mafam sana langthonaba Palel da dukan famliba singna masa masa gi dustbin amamam thamba haiba yauna warip kya su lokhe Manipur lengak na ganjabu niyam na yaba mongda thangani haibasi afaba khongthang amani haina kurai maike gi club Maira Paibi amadi Surinom liba singi apun balup ama oriba coordinating body kurai na thadrok pachero lamana hairikli Cherola duna makha taribadi lengak ki khongthang asina Manipur da lairiba naha singbu heroin number 4 gi khata gi kharadang oriba su kan mangam Ganjana ana laing da piriba kana basing asi mahusa lairembina lamda masida piramba kudolni maramaduna kunaya sida Sokhaloi daba mongda lamda masigi senmilon faganaba ganja paksana thaba yanaba chana kanglon khudakta sembiu hairi Manipuri Sahitya Parishad Tripura na sinduna Agartala ge Dalesor da pangthokpa asamba thoramamada parishad asige president oibiramba Soivam Suresh Kumar Singhana Sahitya gi lamda mahake ahan khudol takhelda maitai khuntapa haina mingthonba lairik ama phongkhre lamai cha mapanba wareng taramatho yawba lairik phongbagi thoramadуда Parishad ki President R.K. Jitendrajit Singha, Vice President M. Aviram Singhana, Athoy Belimbri Pasing Oina Sarugyaki. Thormaduda, Parishad ki General Secretary L. Binamangalna, Larik Asigi Maramda Wangangki. Nasi Pangthoki ba Larik Asi Soibam Suresh Kumar Singna, Masagi Sahi, Marifutare Surba Punsigi Aroiba Tankakta, Tripuragi, Sahitya da Kudol Tamlamba Larik Amani. Mahak R.K. Kamaljit Singhana, Laikhidraba Matung, Kumzali Singani Maridage, Lisingani Taramanga Fauba, Sahi Taramatoisuna, Parishad ki President Oiduna Lakibane. Manipurda, Malemgi Oiba Chanabigi Mongda Awonba Kea Laktuna, Masamasu Oiba Singi Mapong Numita, Kekaktuna, Isai Nomagi Thorom Kea Pangtonari. Thorom Paringasidage, Nataiduna, Malemge Ingasagi Kalnga Pada Karadang Oibasu Kanmangam Gani Haibigi Wakalon Dangasi, Tawal District Yaripo Kekru Matak Laikai de Leva, Kennedy Sakram Amasung, Sakram Ongbe Anita Sanugi Masano Pahalgi, Chahitaramatoi Mapung Farpagi Kumanumit Kamari Lenina, Yumgi Inkolda Uhay Panba Uchara Kya Thakre. Chahi Nauriba Angang Singbu Malemge Hongliba Chanabikia Asidage, Laptokanduna, Mahusagi Oiba Akoibigi Pipamge, Matang the Kanganabigi Wakalonda Uwa Tabgi Hainabi Lehanaba, Honabani Haiki. Paugi Maraktan atin babrema tanggalog jadi. Ahumlak subawaina state level ki thakta pangtok choriba Sirui Lily Festival October ki tan taraga taruk tagina October ki tan taraga mapan bo tongan mafam ahumda numit mari ni chukna nungaraba makhal mathil kaya ga loinana pangthok jaragani Enjoy the traditional cuisine. Participate Sea Chef Competition 2019. Rock with Rock. Festival asi miyang tabiyu amadi akoigi tanglaba Sirui Lily bu kanbada miyamna mateng pangbiyu haina tourism department ki maikai gi appeal tawjare Sirui Lily mayam hena khangire pithribi ki atai mafamda khangdaba aduguma makhal amagi leigi state government sumasimu yang kana yokhanaba mafamdugi ecological balance thamnaba plantation tawjana plastic free zone ohenduna hariba jaga se yang kana honajari mari leinu tunu mata appeal tawjari adudi ban blockade na sumba tobibana mapandagi laiba lam koibusing aduga festival sing yengba laiba mayamna manipurgi yamna thajaba madu utkichi haina mayamna appeal tawjari Help spread message for preserving endangered Sirui Lily. Iramdam sida sachabi lairang laktagi athoibini ha da Sirui Lily.
Siru Festival Gidamak Lamjingba Capna Chada Taranipan discount Pijeri Round trip Lupa Lising Ahum Chamri Nifumari Drop Lupa Lising Ani Chamapan Yankani Toy Night charts Lupa Lising Ama Ngasima book Tobio Langston Birkse Lamjingba Cap office Nagamapal Rims Road near Nityananda Temple. Phone number 8794613154. Aikogi toll free number 80010279959. Break matung da makata pa pau pijari. Kangla Films Manipur Nasinduna film bu pamjaba lamda masige naha singidamak workshop ama konung mamangda leiba Kangla Films ki studio da pangtholagani haina Kangla Films ki managing director Premjit Naroibam na thadrokpa cherola ban hairi cherola sine makha tarak libadi workshop ase tha sige kundagi hogani masigi manungda acting editing film lighting sound designing screenplay writing cinematography film direction amade technical crew na chingba hiram singda akhanga hi singna takpi tambigani workshop asigi saruk amoina Manipuri feature amasung workshop production oina puthokduna film gi lamda khongdana bi hutong saba su pigani workshop asigi manungchana participants singoiba production kyasu puthokanduna nainagani masida saruk yaning besingna akupa marol gi damak Kangla Films Manipur Film Forum Manipur tantha natraga Kangla Film ge website ge khangbiba yagani hairi Bharat Lengak amadi NSN IMN gi marakta sathariba santi gi wari kumang sausin helbi damak Bharat Lengak ki mihut oibeta natana Nagaland gi governor su oiriba RN Ravina tha sigi tarani panda United Naga Council UNC yauna Naga tribe singi lusing basing unana bamifam kaukre Prime Minister Narendra Modi na lusing duna India gi tuan ba political party singi lusing basing na hanagi president APJ Abdul Kalam gi marifuni fansuba mapok kumon ga mari lenena ikai khonaba utkre Modi na thagatpa tweet amada Dr. APJ Abdul Kalam na kunma thoisuba chahi sagi mapangal kallaba anoba India magi manglan aduna India gi mipung khudenge phidamna pham oire Missile Man of India harakasu khangnaba hanagi president APJ Abdul Kalam ingkumja 1958 gi October 15 da Tamil Nadu gi Rameswaram da pokhi ingkumja 2002 da India gi 13 suba president oina thopukhi ingkumja 2010 da United Nations na Dr. Kalam gi mapong namit asibu World Student Day haina palan tawnuba sakhangki Hoje amuk sanabigi pau phangbigani District Sports Association Bisnupur Nasinduna Bisnupur gi mini stadium da sathariba taruk suba H Pisak Memorial First Division Football League 2018 gi ngasi sanakiba match sing da BFA Naso amadi KYBO qualify apiba matam gi manungda panjil amata chanadana draw sakre amarom da Thasco Ningthokong amadi Loktak FC project anina sanakiba match adudasu team animak apiba matam gi manungda panjil amata chanaba gamdana draw oike Housing asi nung tilda phone kiba Manipuri pause singa sa gamer pau puni yang minase Kangla pau Manipur na India da tin kiba numit October 15 bu amam manumit haina lalolup singna kau kiba general strike na lamda masigi mahusa gi punchida chaun akai ba pi khre Assam da electric plant pump house pokhai bada Nikko gi karmachari mari kiba khangre ganja thaksi haibanate ganja thasi haibani pandam Manipur asi Naga Kuki Meitei gi nate furup khudimakini ganja thaksi haibanate ganja thasi haibani coordinating body manava lalolup singna kaukiba general strike na mausa gi punchida chauna kaiba pikre Shiroi Lily Festival 2018 gi satok sasinda lambi gi ahongba leiragani kuki singna yungjaba yumbi lokthokpagi matangda mifam hamkre Kanglei Paki Meira Shiroi Festival Union Minister Prahlad Patel na chief guest oiduna hayeng hongdokadauri Lalholup singna kaukiba pung 12 gi Manipur ban mai pakna sathakre ZUF faction masel nongmi kapna bada amasire ani sokle Chama suba Anglo Kuki war gi ningsing thorom pangthokre Aroi bada maroi ba pau mukana phangbigani Ahan bada maroi ba pau pijari Lalolup singna kaukiba general strike amadi total shutdown na mahusagi punchida chauna kaiba pikre Ngasi numidang wairam Panthoibi Housing Finance Company Limited ki get mamangda mapanggal leiraba IED ma leiram lei
Anglo Kuki War gi matangda lamdam asigi miyam gi pukningda fawriba ihun leingakna lumna lawi haina Chief Secretary Dr. J. Suresh Babu na phongdokre. Arunachal Pradesh ki Deputy Speaker na luchingba kangbu ama more da laktuna lalonitik ki matangda khanane nakre. Amadi Shiroi Festival da saruk yanabigdamak numit inigi khongsata Culture and Tourism ge Union Minister of State Prahlad Singh Patel hayeng Imphal da lakadori. Ngasi goina di matang sida Manipuri Paul Jere Times of Manipur gi Manipuri Pawing bir bising bo mukana kurum jere.